Arambai Tenggol Unit 18 gi Training Instructor Leikhidraba Sagolsem Thoungamba Ngasi hounabi matung inna iroishemba Chingkhong da Leirol Chankhre. Leirol Chanbagi Thoramatuda Arambai Tenggol gi Tenggoloi Singna Leikhidrabagi mafamda gun salute biduna awangba thaki kaikhumnaba utke. Naurem Thongda Leiba Leikhidrabagi Yumda Laishon Tilsolge Oiba Thabak Thoram Singh Pangthoklaba Tungda Miyamge procession amagaloinana iroishemba Chingkhong National Game Crossing Fauba Lakhe. Tungda Arambai Tenggol ge Luchingpurel Koronganba Khuman amasung Arambai Tenggol Unit 18 gi Commander Kherson Thaudamna Luchingduna Miyam amade Tenggoloi Singna haikat leikat tamlaba tungda Leikhidrabagi hakchang atu Leirol Chankhre.